Manipur Police kangbuna thiba Humbagi thabak chathabada tongan ba lalhoulup ki meeoi 32 phare pau asana hai ngarang security forces na kaira wangkhem-dagi kanglipak Communist Party People's War Group ki meeoi hom faba ngamki faraba meeoi sing adudi Naurem Rabichandra Singh chahi kunthra leifam Thobal Yengkokpam Premchan Singh chahi kunithoi leifam Thobal amadi ningthau khongjam Vikas Singh leifam Bishnupur district ni makoidagi AK rifle ama A1 rifle ama M4 rifle ama SLR rifle ama .303 rifle ama yauna nongmay kaya su fangba ngamki haide security forces na chatakiba search operation amada Manipuri French colony dagi KCP PWG gi meeoi mari amasu fangba ngamki faraba meeoi sing adudi wahengbam bimal maitei chahi kunmanga Soren Sangbam Sanjana Devi chahi kunmanga Sanjam James Singh chahi kunthra amadi Wangkai Mayum Tarun Singh chahi kunmarini makoidagi KCP PWG gi demand letter manga mobile handsets Aadhaar cards hand gloves camouflage cap wallet amadi two-wheeler gari ama fangba ngamki makoi miyam dagi sel khabidu chunaba meeoi ni hari amaromda Lamlai police station gi manung chuna leiba Sawombung Kapui Kunjaw dagi PL gi kadar ama phare farabami du moirangthem oken chahi yangkai mangani mangondagi 9mm pistol ama magazine ama hand grenade ama detonator ama mobile phone ama fabangam lehari nakal amaromda kaibung oinam lekai dagi KCP PWG gi kadar ama fabangam lehari farabami adu sanabam Ratan Singh chahi homfuni amaromda KCP apunbagi meeoi ani security forces na Thobal district dagi phare hari farabami adu Soibam Adit Singh atopaming Kalamu chahi 38 amadi Ningthauzam ngairamba maitei atopaming ibungo chahi 38 ni amaromda Manipur Police na megitang marida KCP taibanganbagi kadar ama MSPDCL powerhouse angang chingdagi phare hari farabami adu takhel lambam ibochobo sing atopaming Dumba chahi 28